Loisinbada ngasigi maroiba pauda miyamgi numit amadi chingi luchingba singi numit punna pangthokre tongan ba project kaya paikhatnaba donor ministry na lupa crore chamaga humudra taruka lakh nifuga humdoigi senfam kaithorakle haina chief minister N Birena fongdokre Miyamgi wakat matung ina Thobal District Police ki SP Dr. S. Ibomchana Luchingba Kangu amana yamlaba yungang amadi yungau fagatkre Bharat Sarkar ki Department of Commerce ki Secretary Dr. Anup Wadawana Luchingba Kangu amana ICP More ki fibam yengsinkre leiramliba fibam ubada asawba pokre Moirang lamkhai ki thong semjindabagi mayokta miyamna lambi thinglure athoba matamda semjindravadi akan makhungjang lakadauri Amadi Manipur University of Culture sabagi matangda yanaba ama puraktrabadi university asi sabada athingba piba yauna khongjang lakpa yana leiri Kurumzari Times of Manipur numidangi pau meeting tabiri basingbu Luchingbina taramna okchari hauzik miyam da pau sandokna pizari Rain water harvesting taunaba mafam tara khangdoktuna semgatnaba sanction tawre tongan ba project kaya paikhatnaba donor ministry na lupa crore chamaga humbudra taruk lakh nifuga humdoisu sanction tawre haina chief minister N Birena fongdokre Wafam asi ngasi CM Secretary ta pangthokpa miyamgi numit amadi Hill Leaders Chegi thoranga mari leinana paumi singa unaba amada fongdokhibani Ngasi gi thoram aduda ching amadi tamdagi lakpa miyoi lising amagi mathakta laktuna chief minister ga hakthengna unaduna makhoi gi apamba sing chief minister na taki beng yauna tongan ba department kayagi official kayasu mafam aduda leiduna miyamgi apamba sing thabakta onthoknaba mateng su pamki Chingi mafam amadagi lakpa fibam chatraba miyoi amana chief minister unaduna mahaki apamba sing chief minister na thabakta onthokani haina thajaba pirakpada nungaiba wafam kayasu fongdoki Manadraba singse kanansu meeting pangbin ngai litre aduna aina request thousand mudi aigi punsi se sangsar gi mangan aduga government na packet liba medical sing line maksa ain ubo phangdresu aigi punsi se khara nungai na efana hinana ba khara meting pangbio na haijeninge Thauram aduga mari leinana paumi singa unaba amada election gi code of conduct leikhiba amadi mahak masagi anaba amana maram oiduna matam khara ching amadi tamgi miyamga hakthengnana unaba lepluba asigidamak nungaitaba adu chief minister na fongdoki chief minister na haiki handak Delhi da chatuna center gi luchingba kayaga unaduna state asigi oiba chawkhat thorang kayagi thabak kaya paikhat pinaba taksin lure Center na su thajaba pirakle niti ayoki mifam su saruk yawaga loinana prime minister ga unaduna state asigi overdraft takhiba asigi matang da su wari saraki North East Special Infrastructure Development Scheme gi makhada Moirang Sendra Road More Water Supply Scheme amadi Jenims Private Ward semgatnaba senfam yauna chaurakna lupa crore Chamaga humudra taruk lakh nifuga humdoigi senfam donor ministry na sanction tobirakle amaromda hill area development program gi makhada tamai nungba hauchongda water supply scheme sing paikhat payauna tongan ba chawkhat thorang paikhat nanaba ayabasu pirakhre haiki paumi sing na hangba tongan ba wahang singi paukhumda Hauzik leiriba sarkar asigi manungda mot manadaba karisu leite imung manungi oiba wafamni overdraft takiba adusu prime minister ga wari sanaduna open market borrowing dagi lupa crore chamri romsu low basu yare haiki 5 crores hogi state central taxes wena ngasi nongnis lani aduga amana nungai ba mana topographical need based budget ana ina ma tobugi madugi makhatar ko matang mayam meeting dorokanda donor na 176.43 crores akoi masi loina release sanction to bire approve to bire 59 crores ma koi North East Special Infrastructure Development NASID ki makhada
adagi 27.37 crore ma sine 16 projects flood relief works 2017 da damage ogiba flood na damage ogiba thabok singdugi akoina proposal thaba 27.37 crore ma nesit ki makhada Moirang Central Road se akoi matam sang na akoi project harga ID tourist yam lakpanina Moirang Central Road sigi widening as well as magi improvement yam tangai fadana leibanina masigi akoi 21.65 crores ma akoi tobudusu ai hantaki journey marak masima approve tobire 22 crores ki 22.84 crores akoi project ama habani hairiba augmentation of more water supply scheme sisu ngarang nahan ai leading ai moi donor dagi approve tobire smart city gumba kari gumba to tender se masidi akoi e tender ne open tender ne ada masidai da moi gi document submit to ba khotpa kaido matam da fraud aduga duplicacy yaroi duplicacy yobo kangu di reject automatically adum reject to buni hariba aduna madugi poto ai details report ama piro haidana moigi sada farm singu da kogre moigi detail report to hek lakpaga moigi leiramiba status to ai media gi khuthang da ai mayam da ai khangan jarake Amaromda ngasi Moreda leiriba Additional Deputy Commissioner Office da miyamgi numit thoram su pangthokre thoram aduda Additional Deputy Commissioner M Rajkumar Singh STO More Dinesh Kumar yauna Moreda leiriba tongan ba jati kayagi public leader sing yauna saruk yakhi ngasigi thoram aduda Moregi community leader kayana hauzik Moreda maru oina yamna saba matam asida electricity department na toina mai yade haiduna mai muthatuna public singda awaba pibana ngasi phauba mari leinaba singna yengsindaba asi laibak thibani Madugi mathakta lambi thongi fibam hospital asigi awat pasing ising fangdaba singi wakat kaya mamang thaktagi kayarak hana haikrabasu ngasi phauba thabak oina paikhatana leiri haina pendaba sing phongdoki tungda ADC na wakat sing asibu taraduna mari leinaba singna khanghanduna thabak oina paikhat pinanaba khanghalagani haiki Jiribam District Police na susinduna ngasi miyamgi numit thoram Jiribam Police Station gi conference hall da pangthokre Jiribam District ki tongan ba community sing amadi civil organization singi mihut kayana pukhalakhiba tongan ba wafum kayabu kupna khana nainaki matungda additional SP S Basulal Singna Manipurgi manungda Jiribam District asida santi oina punna chaukhatpa lambiromda punna hotna minaduna chatminasi amadi anti social oiba kaya singi mayokta ekhoi amaga punna laksinanaba hotnabada public singi chauraba thodang leibana public police ka mari hena asi phagathanaba hotnaminasi haiki Miyamgi damak leiriba police department na miyamgi yaifanabagi damak angamba thakta hotnagani makhatana Jiribam district asigi pendaba kaya chingnaba leitana phongdok pirau haiba wafamsu thamki loinana Jiri police na miyamgi angamba mateng kaya su pangduna lakli matungda su pangani haiki Thobal district police na susinduna ngasi miyamgi numit pangthoki Thobal SP office ta pangthokiba miyamgi unavagi thoram aduda SP Thobal Soibam Ibomcha additional SP LO Thingnam Desorjit amadi additional SP of Sasida Nanda loinana district administration Thobal gi maikaidagi SDC Khongjom Susma Sarmana Daista Famki Thobal district ki tongan ba elected members sing amadi civil organization singi mihut singna maru oina saruk yaduna pangthokiba ngasigi miyamgi numit Thoram aduda elected members sing amadi CSO singi maikaidakisu hauzik district asigi miyamna thengnariba nupi angangi thodok wathok amadi nisana maram oiraga inkhalakliba angang singda piriba chaithing sing asigi matangda wafam kayasu phongdoknaki aduga police ki maikaidakisu hiram asigi matangda police na tawba ngamba thabak thoram sing paikhatkani haibagi thajabasu miyamda piki loinana miyamna su police ta afaba mari thambiu haina appeal tawki maximum police public relationship si gap sunai lektanaba ai honajagani ngarang dagi sukimade kan hobironi khoi post leiba khoi rathokom hairo natragana waitho hairo bau bazar hairo si leiba post commander GDF leiba post commander si khoi hairo ni foot patrolling chat hoina hoji khoi photo ro thana da to foot patrolling phana chat hore tina
ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯗ꯭ꯔꯒ ꯆꯥꯕꯁꯤꯡ ꯑꯉꯥꯡꯁꯤꯡ ꯃꯁꯤꯗ ꯇꯧꯔꯒ ꯂꯩꯕ ꯃꯥꯡꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯍꯟꯊꯔꯛꯀꯅꯤ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ SP ꯑꯣꯐꯤꯁ ꯊꯧꯕꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯇ SP ꯊꯧꯕꯥꯜ ꯗꯣꯛꯇꯔ S ꯏꯕꯣꯝꯆꯥꯅ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯑꯣꯏꯅ SP ꯗꯣꯛꯇꯔ ꯏꯕꯣꯝꯆꯥ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯗ ꯌꯥꯝꯂꯕ ꯌꯨꯉꯥꯡ ꯑꯃꯗꯤ ꯌꯨꯉꯧ ꯀꯌꯥ ꯃꯤꯑꯣꯏ ꯑꯍꯨꯝꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯅꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ SP ꯗꯣꯛꯇꯔ ꯏꯕꯣꯝꯆꯥꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯤꯌꯥꯝꯅ ꯗ꯭ꯔꯒꯁꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯝꯕ ꯑꯗꯨꯕꯨ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯅꯤꯁꯥꯒꯤ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯆꯠꯊꯕꯅꯤ ꯊꯧꯕꯥꯜ ꯕꯖꯥꯔ ꯂꯩꯇꯥꯟꯊꯦꯝ ꯂꯩꯀꯥꯏꯗ ꯑꯆꯧꯕ ꯅꯤꯁꯥꯒꯤ ꯀꯔꯕꯥꯔ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯑꯃ ꯐꯪꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯁꯣꯏꯕꯝ ꯕꯣꯀꯥꯆꯥꯟ ꯁꯣꯏꯕꯝ ꯔꯟꯖꯟ ꯑꯃꯗꯤ ꯁꯣꯏꯕꯝ ꯁꯆꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯨꯉꯥꯡ ꯑꯃꯗꯤ ꯕꯤꯌꯔ ꯕꯣꯇꯜꯁꯤꯡꯒꯤ ꯀꯦꯁ 150 ꯔꯣꯝꯒꯤ ꯀꯥꯔꯇꯨꯟꯁꯤꯡ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯆꯞ ꯆꯥꯅ ꯃꯁꯤꯡ ꯊꯤꯗ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯚꯦꯜꯌꯨ ꯀꯌꯥ ꯑꯣꯏꯒꯗꯒꯦ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯐꯥꯒꯠꯅꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯗ꯭ꯔꯒꯁꯇꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯈꯤ भारत सरकार की डिपार्टमेंट ऑफ कॉमर्स सेक्रेटरी डॉक्टर अनूप वधावाना लुचिंगबा टीम अमना ngasi ayuk moregi Indo Myanmar border mayada leiriba integrated check post ICP asigi fibam haktengnana yengsinkhre campus manungda leiriba cargo terminal building asigi manungi oiramliba mawong marin tadana leiba ubada angakpa ama oikhre cargo terminal building asina matam kayadagi ngasi fauba sengot sagatpagi thabak loisindana leiriba building asigi ground floor da amadi second floor gi suriba thabak sing asi machu mamen tadana low class mong da suramba leiriba nupa nupi singi toilet washroom singi wall sing full oina khadana tangkhai khakta khagatuna leiramba thengnabada angakpa pokhi oiramliba mawong matau adu ubada karamba architecture na sabano amadi mathau ningthina tauba haudriba building adubu taru tanalna thambagi mahuta motna leiramba adu ubada mafam aduda charge puriba engineer singda karigi yamna motpa mawongda thabak subano haiduna chaibaga loinana thabak mawong marin tana sunaba pautak piki paumi singna hangba wahangi paukhum piraduna ICP gi sodhariba phibam sing asi athubada sengat handuna mapum phana thabak tauba hauhannanaba honagani amadi border pass facility sing asisu mahakna hankhibada mari leinaba singda athuba matamgi manungda issue taunanaba honagani hainasu phongdokhi वही उत्तर है जो मैंने आपको दिया है वो हर एक चीज़ हो रही है तेज़ गति पे होगी हाँ अतिशीघ्र पूरा करेंगे उसको जो भी संबंधित विभाग हैं उनसे हम बात करके इसको जल्दी सब कुछ पूरा होगा और जो बाकी आम नागरिक हैं और जो बाकी सब स्टेक होल्डर्स हैं एक्सपोर्टर्स वगैरह उनको भी आप सेंसिटाइज करिए कि इस व्यवस्था को इस्तेमाल करना शुरू करें जो भी पुरानी व्यवस्था है उसमें परिवर्तन ला के इस व्यवस्था के अंतर्गत आएँ आप भी उसका प्रयास करें कि उसका प्रचार हो हौजिक पाउगी मरक थन्ना अतेनबा ब्रेक अमतंग लौमिनसी हेलो हेलो पाखोंग अमा चलके चलो ने चही अमगी प्लान तौगे हारदी ओ फौ पाम्बी थाबियो ओके चही तरागी प्लान तौगे हारदी उ पाम्बी थाबियो चही चामगी प्लान दी इचाबु अफब स्कूल द महै तमहनबियो इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तौहनबा मामा मपागा चा मनना वारक वातेंबीबा जिम एरोबिक डांस फुटबॉल थांगता ममांगदा 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखों करी स्कूल नो स्लोपलैंड पब्लिक स्कूल खोंगजोम चुमबरा चुम्मे यम खंगिको यस ओनली स्लोपलैंड पब्लिक स्कूल खोंगजोम I'm a student of Comet. Comet's teaching techniques and tips for exam were very helpful.
The teachers are very supportive, which inspired me to do well in my exam. I want to thank COMET for guiding me and supporting me throughout my preparation for the exam. In my opinion, COMET is the best coaching center. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, local, national, international, Sanabungi Paugdam, Mahiroi Singinamak, Maitai Mayekda, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Isagi Pau se Thadariba Hawker Singda Haibiraga, Lobiba Yaragani. Break matungda makhataba pau amuka na pizari. Manipur lengak na paikhalakliba chaukat thaurang singi thabak thauram singi manung chana National Highway 150 Tidim Road amasung State Highway anigi tainafam oiriba Moirang lamkhai gi thong asi matamga chanaba mawongda semjinba hauramlaga loisinbidabadagi Moirang lamkhai gi akoibagi miyam tholaktuna ngasi ayuk khudakta lambi thingnure. Ngasi ayuk pung nipan nga makhairom tarakpa aduwaidagi lambi thingbagi khongjang adu chathaba horakhibani lambi thinglingai matamda school lakpa mahiroi singi gari singdi athingba pikhide Moirang Police ki OC Anil Kumar gi kanggu ama laktuna khongjang sangsilibas singa ngaihak muknaraba matung police na namduna lambida panduna leiramba gari sing chathanki lambi thingbagi khongjang aduda saruk yakiba miyoi singna phongdorakpada haukiba tha mari mangadagi Moirang lamkhai gi thong asi Pakthok nanaba semba haukibani thong asi sem nanaba turel khongnungda pal thingduna thamjillaga nung lengoi kyasu haijinduna leibana nongju tha laklabadi ising chenpham leiroidabana turel asigi akoibada tariba lekai singda ising chawraktuna awaba mayok nagadori thong asi lanthok nanaba hotnabadasu accident thokpa kaya yaure maram aduna ngasidagi tharaga numit kun mangani fawbagi manungda mari leinaba department na sembi drabadi thangnaba numittagi akanba khongjang sangsilagani haiki Wakhada Manipur University of Culture sabagi matangda miyamgi oiba khana nainabagi mifam ama pangthokpaga loinana tongan tonganba warep marisu laukre Wakha Youth Club na sinduna Wakha lakpa community hall da pangthokhiba mifam aduna Laukiba warep sing adudi Wakha miyamgi ayaba yaudana Wakhada Manipur University of Culture sabiganu University asi miyam yaba mafamda sabiyu Manipur government amadi India government na foreign clearance pibiganu amadi tha asigi kuntaret fawbagi manungda yanaba puraktrabadi mathangi numittagi University asi sabagi athingnaba akanba khongjang changsilagani haiba wafam sing yauri Ngasigi mifam aduda saruk yakiba Wakha Youth Club ki President Mayang Lambam Bismana Wakhada Manipur University of Culture sabagi wafam asi athuba matamda yanaba ama puraktrabadi University asi sabada athingmat thamlagani haiki Antak megi tarik akhoi me thamrung ja tai kulum doi akhoi golong tak lengi mar sida Manipur government na haiba Manipur University of Culture sabagi arwal the black road da haiba shuti jun mit vote haidok pon misu ori MP ke sigi nemsi order thom bagi tam akhoi khosaw na bolona na athu bagi sigi meeting he koi tokjabani adu mapang ta do koi na khana masigi channel ke azatna tasena ma Delhi da Shillong da Manipur ki mari leba kudimak viba kudimak da koi application thadna loina na mukhe gaw kendra ge MLA tho 10 times more hajak ra bane ba koina masi handok pibe ge khongjang laktabani na wakal laktabani na koina ma khongjang asi makhata sum chaklak kari upai lege na chum tek matam da akoi ge press media jing kok jaraga akoi leireba Manipur sangsal sing ji maru sangsal sing kok jere haraga akoi ge ore ba phire lagliba jun ki tarik kun dare sida akoi na shibaw ge manung sida Manipur government na Wakha ge Prasinga club ka yanaba mo produktuna masi hek produktor khiding parpang amdragadi akoi date 28 degi pungthing thingjanba haibadi Manipur University of Culture se sabaje sungya yalaro haibagi pungthing thingjabai khongyang ado akoi changjan dabagi tam ngasi gi meeting ngasi resolution logi haina ai meeting ngasi pangthok sabane Lamdam asigi sel thungi fibam sokselakuna overdraft taki amadi RBI gi lenga ki sel kaithokpa yakhidabagi hauzik mayok nariwa financial crisis asigi matangda nongmagi oiba miyamgi khana nainabagi mifam ama CPI Manipur State Council na sinduna ngasi Major Kulda leiba press club ta pangthokri khana nainabagi thoram aduda CPI State Council gi thogai puriba miyoi sing learned scholars sing amadi akhang ahikya amasu saruk yaki CPI State Council ge Secretary Sotin Kumar na haikibada hauzik lengak chukli pairiba BJP na
Tarataret suba Lok Sabha Mikhalda Mai Paknanabagidamak Masal Amadi Mani Sijanaduna Code of Conduct Lairingaida Yamlaba Lupa Crore Chaniga Humudra Mari Lokthok Kivana Overdraft Amadi RBI Gi Athingbasi Lakibani Prazamiyam Tumina Lesin Pamthokte Code of Conduct Ki Manungda Sel Kaitok Lamba Adugi Maram Miyamna Hena Kanglavani Hauzik Miyamna Tengnariva Sel Tungi Awaba Asi BJP na Thokanba Khusemgi Awabani Haina Mahakna Haiki साथी खरा इलेक्शन की तंजा स्वाइदा सोइदना कायबी याबरुम ले लोकथोप याब खुदोंचाब मयाम ले इवन अदुगुंबा अखोगी कोड ऑफ कंडक्ट लेरगसु कायबी याब खुदोंचाब मयाम सिदि खुदोंचाब लौरकांदा पैसा द कदाय सेने सिनी हंगिबो हंगदी तंगाई फदना अदुगुंबा यामलब सेनफम अदो कोड ऑफ कंडक्ट लेरिंगैदा इलेक्शन लोरगा कायबी याब सेनफम दि ओइदब्रा भोट लोरगा कायबी याब सेनफम ओइदब्रा लुपा करोड़ मयाम से अदुन मसीदी फोंना कायथोइब सेन्याम से मसी लोकसभा की इलेक्शन दा अदुबा बीजेपी की भोट फंगनबैदमक्ता थादखरे चखाइखरे मदुगी खुदों पैसा मयाम कायथोखिबनी हाबिसिमदि अखोय कम्युनिस्ट पार्टी ना हाइदबंगमदि Thasigi Tangkunga Tarukta Malemgi Mafam Sinbathungna Pangthoknariva International Day Against Drug Abuse and Illicit Trafficking 2019 Palan Thoranga Mari Lainana Thobal District ki oina District Social Welfare Office Thobal IRCAS Thobal Amasung Ningol Club Hairok Ahumna Kusham Naduna Sinduna Ngasi DC Office Thobal gi Complex ta Leiva Counting Holda International Day Against Drug Abuse and Illicit Trafficking 2019 Observation Pangthokre Hidak Lanas Jenavana, Piba Chaiting Hiva Hiramda, Open District Level Painting Competition Amagaloinana, Pangthok Kiva Thoram Aduda, Atoy Bambitung Lengi, Warol Piraduna, Thobal District Police Ki Additional SP LO TS Desorjit Nahai, Painting Competition Amagaloinana, Ngasi Pangthok Liva International Day Against Drug Abuse and Illicit Trafficking 2019 Observation Asi Yamna Faba Thoram Amani. Ngasi painting competition yauriba mahiroi sing asigi wakalda mayai kavat nisana amang bakaya adu khara makhaidi makhoi gi wakalda fauduna leihauragani mayai kavat nisa maru fungna muthatsi hairabadi police amadi public ki afaba mari thambagi mathau tai haiba wafum kaya su fongdoki कि सिविल एसआर मागी पोजीशन की पोस्ट हारी हाई मतमदा मागी सेंटेंसिंग गिव्स प्लस जज डिजिटल लो को लाइन Forest and Environment Minister Thaunauzam Siam Kumarna Luchingduna Green Manipur Clean Manipur campaign gi saruk ama oina Imphal East ki Chingoi Barunida ngasi paktaknana u chara thakri Thauramadu Forest Department Amadi Directorate of Environment Green Volunteers Amadi Androgi Kunja Singa Kusamnaraga Sinbani Paumi Singda wa hangbada Minister Siam Kumarna Thauramadu Honglakliba Aying Asagi Chang Asi Thengnanaba Sinbani Thauram Asi Makhatana Oina Baruni Chingdaleva Laifam Singi Akoibada U Chara Lak Ama Thabagi Thabak Chathakigani Haiki Thauram Aduda Wangoigi MLA Oinam Lukhoi Singh Konthauzamgi MLA Dr. Sapam Ranjan Singh Sekmaigi MLA Haikam Dingo Forest Department Amadi Environment Directorate ki Staff Singh Andro Amadi Green Volunteers ki Thongmi Singh ga loinana saruk yaki Singh mayam adi molhin mayam adagi India place la iba Tamenglong da Susanpur da adagi Sanapati da Farjon da Manipur het la iba jaga jaga da paksana uji khoi thagani adu uji mamanga thagibu usi mayam sing da khoi check da ba hore modu phajana nithina hon mangam da officer sing do mogi daitani adu khoi da concern officer sing da aina appeal tawi madudi using ji koi thabdi laiba adu hon baji sigi khwai maru eba important do madu khangna koi thabuk tawbiu tawbiri madu han tawbiu haiduna koi tungi mirongi damakta ngasi malemgi ainga sa khanji kaibada asoba daita ma manipur lobina je hamji ai thamjari aduna maru eba daita di koi androna koi lobiu haiduna ai androgi pakhulakpa amadi androgi khunja singda sida isesn toraga
लेबियु हादना हाना लेजु लेरे अदुना हेना इनिशिएटिव अकनमम लौबियु अदुगा लेरिबसिदा पामलो उ मयामसी खुदक्तगी पामलो उबदु सिंग मथक्स अमबो यारोय मसी लाइगी जगानी अमदी सि रिजर्व फॉरेस्ट की जगानी सिदा पामलो उब उ कपसना मोसाय खंसी का हले अदुना इसा इसाना पामलो उरिबजा कोई मियोइसिंगना मदु खुदक थादोपियु हादना आई मीडिया की खुथांगदा नुंसिरबा लौमी प्रजा मियामदा कोई मोसाय खंसी काहन बिगनु हादना आसाम अमदी त्रिपुरादा खुंदारिबा मैतै सिंगी नाट की सक्तम नोंग नोंगमगी मांगसिलक्पा असिगी मतांगदा त्रिपुरादा लिंखतखिबा मेजर चोंगथामिया मेमोरियल लाइब्रेरी दा थमननबा वारी लाइरिक अमदी पुयाना चिंगबा लाइरिक सिंग अनिरक सुबो ओइना जस्टिस कमिटी ऑन एंग्लो मणिपुर वार 1891 ना सिनक्रे कैसामपाता लेबा इंटरनेशनल पीस एंड सॉलिडरिटी एलायंस इप्सागी लोइशंगदा पुन्ना लाइरिक चाट्रुक अमदी लाइश्रम अरुणा सेल ओइना लुपा लिसिंग अहुम हापतुना खुसिनखि अमरोमदा असम की यूनाइटेड स्पोर्ट्स एसोसिएशन दसु लाइरिक सिंग पीदुना मांगथरक्लिबा नाट की सक्तम कलहौननबगी पांदमदा सिनखि यूनाइटेड स्पोर्ट्स एसोसिएशन की सेक्रेटरी टी.एस. प्रेमजित सिंगना लमदम अदुदा हौरक्लिबा सानरोइ सिंग योखटपदा अहेनबा मिटिंग चंगहननिंगबगी अपामबसु फोंदोरखि लेरिबा मैतै खुन्न सिदा होय ngasi फावबा सानारोइ क्यामनु लै फुटबॉल खंगदे आर्चरी खंगदे महन क्यामनु की सानारोइ ले अदुबो अखो हारिबा सानारोइ सिंग असि अखोइना मखाताना सानाबा आइदो awang mo level la sanaba yaba gi khurung jab se khoi leijade aduna akhona leiriba angang sing future si akhoi nong nong gi mangthilak patare aduna ngasi gi press meet asidai na maroi na ina hajaning badi ngasi gi ipsa ga khusam na chamina raga akhoi haiba united sports association haiba akhoi club asiga akhoi leiriba angang sing gi future asi phana makhata na phajana akhoi chathana purak pai do ai ngasi press meet asidai wapam oina thamjari. The Charitable Construction Committee of Statue of Major Chongthamia, freedom fighter of the Anglo-Manipuri War 1891 na Major Chongthamia gi aroiba mathau mangam pangthokhiba Tripura gi Narayan Ghamada Major Chongthamia gi mitam ama sanabasu warep lawkhri. Hariba thabak asingi matangdasu miyamna tengbang biraknaba committee gi convener Joy Chandra Konthauzam nasu phongdorakli. Ekoi shaba asida kanagumba isili inausingna अकोई मतेंग पांगबिननबा अकोई कंस्ट्रक्शन कमिटी की कन्वेनर अमो ओइना मियामदा हाइजरी अमदी हाइरिबा जोंगथामियागी ट्रस्ट अमदी अकोई एंग्लो मणिपुर वार अमदी आइट सिविल सोसाइटी ऑर्गेनाइजेशन अकोई पुन्ना सेमजरिबा कंस्ट्रक्शन कमिटी असिना मखाताना अकोई 1891 एंग्लो मणिपुर वार दा अकोई हेरो ओइगिबिसिंग अखोई मखोई गिदमक्ता मखाताना अखोई मूर्ति साननबगी अमदी अखोई स्टेच्यू साननबगी दमक्ता अखोई मखाताना होनगनी हाइबतो मियामदा थमजरी. मणिपुर बु कन्ननबगी दमक सुबा नोंबा कनबगी हैनबी योखटपा मथौ ताई स्टेट सरकार नसु लेबर पॉलिसी सेमदुना मतम सिगा चानबा मओंगदा येंगलगा लेबर सिंगी खुसुमल सेमगदबनी हाइना मणिपुर यूनिवर्सिटी डिपार्टमेंट ऑफ इकोनॉमिक्स की फैकल्टी मेंबर चिंगलेन मैसनामना फोंदोक्री. ngasi uripok taurangbam lekai da leiba sangai service ki office da pangthokhiba company asegi ahanba mapok kumon gi thoromga mari leinana mathaki wafam asi phongdokhibani. चिंगलेन माइसनामना मखा तारादुना मसागी पोकनाफम मरमदम असीमक्तदा रेफ्यूजी ओलद्रा हाइबगी अकीबा मणिपुरी सिंगदा फाउरी मितोप मियानचा सिंग नोंगम नोंगमगी चंगलक्तुना थिंगबा ngमदबगी चांगदा यौरक्ले चौखट लमजेलदसु अपनबा लेतना चंगसिलक्ली रेल लंबी सोयदना लाक्लगनी अवांग नोंगपोक थोंग हांगननबा थौसिल कया चंगसिलक्ली अवांग नोंगपोकी रिसोर्सिंग लौथोकननबा भारत अमदी अचौबा कॉर्पोरेट सेक्टरना मीटिंग चंगबा मतमनी थौंग असी चैलेंज ओइना नत्रगा खुदोंग चाबो ओइना लौबसु याय. मणिपुर सेंथोंगी फिल्म जी तोलोब हिंबा अदुगो मकरगी सेंथोंगी फिल्म ने सोरांगना बाई ला अमदी फाते मदुगी मखागी चांगनी होजि मणिपुर की कमर्शियल इंडियंस यदि पेंशनर थारगदी अमो मसिंग स्वाइसु दु लेजने खले अदो हाइबा मयामसिना कोई थानी तो फंगतबा थाहु तो फंगत मतमदा इकोनॉमी सी प्रामराइ साइटगी दुरिने अदो मयामसिदा संगाई सर्विसेस न तोरिबा थबक सिंगदसु सुमना खकी को हाना नॉर्मल ओने सचरबा मागी लंबे न छया मसी जिगजा थोक दुरिने अदुना मदुर कजोकनी इमु मनु माई मागी इमु मनु सिदा वाथपा दो थोनतना मसागी बतई मनाव खनरपा अदगी मामा कोगी मसागा अदगी मसिगी डोमेस्टिक वायलेंस की नत्रगना मसिगी मुन्ना बसा मसी सेंटोगी फिल्म परत्रगदी मसी त तान खदुने
Wabagai Kendragi Manungda Yamna Maruiba Sarkargi School Ama Oiriba Wabagai High School Asibu Sarkargi School Fagadhansi Mishana Nathairam Labada Akan Mamawonga Yaningda Mafongdokri Ngasi Manipur Press Club ta Paumi Singa Unava Mifamamada Palladuna Kairak Wabagai Gram Panchayat ki member Mayengbam Jayanta Kumarna Makhatana Education S ki Director Kiran Kumarna ngarang thokiba notification amada Wabagai High School gi mahuta Kakching Dalaiva Kakching Higher Secondary School bu Wabagai Kendra gi mahut sinduna School Fagadhansi Mission gi makhada khangat kiba asi Kendra asigi manungda leiriba mahiroi singi damaktadi yamna laibak thibani Class 6 tagi 10 phawba leiba school asida punna mahairoi chambri gi mathakta tambaga loinana Boshem na loba SSLC gi exam center piriba school asi Wabagai amadi masigi akoibada leiriba khulsingi yamna maruoiba sarkar gi school ama oiribani Sarkar na mamangda thokiba cherol adu handokpiduna Wabagai Kendra asigi oina school fagadhansi mission gi makhada Wabagai High School bu yauhanbiu amadi karigumba sarkar na masida thawoi wawoi bidaba tarabadi praja miyam ga loinana akanba khongjang kya sangsilagani haiki fagadhansi mission sigi makhada school yaun biraktagadi lamdom somda lairiba praja singa loinana aikoi punna government gi mayokta tobom thokpa aduga action amadi loinana tobom thokpa lokhobom thokpa action khudi mo lokholakani loinana khoi panchayat amsung jila president ki thaktagi kaigumba hariba posi school fagadhansi mission sida Wabagai school yaun biraktagadi lamdom somda government gi side tagi changchilakpa thabak thoram khudimokta khoi gi cooperation piraktabagi khongthang phawa lorokoi yai haiba wafam chi thamjari Malemgi atai mafam singda pangthok nabugum hayeng lamdam asida World Music Day 2019 ya school gi YC ground da pangthok lagani haina World Music Day Observation Committee gi member Nongmaithem Parasna ngasi Manipur Press Club da Paumi Singa unabada fongdokre Parasna makhatana lamdam asida leiriba naha singna aranba lambida satkhigadawa adu music ki lamda khongda handuna kharada oirabasu thinghauna naba amadi music pu pamjaba lamdam asigi naha singbu pukning thogatnabagi wakhalonda World Music Day gi palan thoram asi pangthokpani haiba wafam kayasu fongdoki aduna asmai tawduna angang ya roiba angang ya de promote kitang tongnaba kitang asoma pattaba mai kai da chatkidanaba isai duna langnaba pose ngasi mokda World Music Day de sinjabani music concert jagam singra World Music Day dina ko man wada mathang da jam chawna angang ya promote music anoma angang cha me promote hapuri ngasi akoi myam hona jaraga ngasi asam chawna sinjari ji sarkar gi mai kai da gi government mai kai da gi sikim ji yobdi mokone jo pirak ne jo thada de pi ju piro hoi an mokoi ga koi di line kenare yamna aro mokoi jo hai jo hai roi jo hai gi jo ko an kana mokoi ga de koi gi kenare ro kan mo mokoi gi potu ga di aduna si de koi myam na la music lover myam na dike brother myam kali kran myam jina hona ra ga tawraji jam chawna tawraji na loi mo pasa mating pang gi to Paugi Marakthana amuka suhana break amatang lominasi Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khuding gi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261 natraga 87940262277. Manipur gi ahanba private satellite channel Tom TV Times of Manipur cable TV service athuba matamda hauziragani lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai hena kupamarol gi damak Nagamapal Rims Road Nityananda Temple manakta laiba lamjingba group ki corporate building natraga ikhugi mobile number 8132089758 asida contact tawbiru khudong chaba si manghanbiganu
ब्रेक की मतुंगदा मखाताबा पाव पिजरी न्यू दिल्ली द बेस्ट तोबा प्राइवेट फार्म अमा ओरिवा इन्फोटेक स्टैंडर्ड ऑर्गेनाइजेशन की अनोबा मसालोइशंग अमा इम्फाल की लमफेल सना कैथल पुखरी अचोबा मनाक्ता हांगदोक्री ऑर्गेनाइजेशन असिगी नॉर्थ ईस्ट इंचार्ज ओरिवा जिमी थोक्सोमना इन्फोटेक स्टैंडर्ड ऑर्गेनाइजेशन लुपा लाख 10 फाउबगी हाउसिंग ग्रांट पीबगी मथक्ता अपिक पसेंदोइदा लोन लौबगी खुदोंग चाबसु पीरी मरम अदुना मसिगी कानबसिंग असि लमदम मसिदा लेरिबा मियामना लहौननबा होनबियु हाइखि ऑर्गेनाइजेशन की मतंगदा खोगी माइक्रो फाइनेंस ओरो अदुगा हाउसिंग की ओरो खंगमिनिंगबसिंगना खोगी फोर्टे ऑर्गेनाइजेशन की मणिपुर ब्रांच लेरिबा कोसना कैथल लेरिबा ऑफिस दा लेंबिरक्तुना खोगी क्रमना खोगी युम सागदगे हाबदुगी मतंग अमदुगी माइक्रो फाइनेंस की तंगदा हेन गोनि चुमबदु लाग पुन खंगमिनबु तंजादु पिजगे इंडस्ट्री मरंग कायना लेतबा अवांग नोंपोक लमनमगी सेडमिटलोन फगतनबा अमदी चौखट माइकैदा खोंजेन यांसिननबगिदमक एग्रो बेस्ड इंडस्ट्रीदा माइ ऑनसिननबा मथौ ताइ हाइना सेंट्रल एग्रीकल्चरल यूनिवर्सिटी काउगी वाइस चांसलर एम प्रेमजितना फोंदोखरे भारत खक्तनतना युमथंगनरिबा लेपाकसिंगदगी लाकबा लौमी लिसिंग अमा हेनबना सरुक यारिबा इंडियन काउंसिल ऑफ फूड एंड एग्रीकल्चर ना सिंधुना काउदा पांगथोकपा वाइब्रेट नॉर्थ ईस्ट 2019 हौदोकपगी थोरमदा सरुक याखिबा एम प्रेमजितना मखा तारदुना कुमजा लिसिंग अनीगा कुनगनिथोइदा इंडियागी लौमी सिंगबु डबल इनकम लाक्तनबा पांदमदा थमलिबा असिदा ngasi पांगथोकलिबा थोरम असिना लेंगाकता मिट नाकोंग ओहननबा ngamlagani हाइकी फार्मर्स सिंह अखोगी प्रोडक्शन तौरगसु मागी कोल्ड स्टोरेज लेत्रबा नत्रगन वेयर हाउस लेत्रगदी नत्रग प्रोसेसिंग यूनिट लेत्रगदी लंबी थोंग खुदोंग चाद्रगदी यादबनेना असागी इशिंगसु फंगब दरकार लै असागी पोन शेम्बा रेन वाटर हार्वेस्टिंग इफिशिएंट यूज ऑफ वाटर थ्रू माइक्रो इरिगेशन हारिबा मयाम सिंगसे असागी पुन्ना गवर्नमेंट गा नत्रगन अखोई स्टेक होल्डर अतै सिंगसिगा फार्मर्स का पुन्ना चंगसिलकांदैदा अदुगुम्बा नॉर्थ ईस्ट वाइब्रेंट नॉर्थ ईस्ट हाइबगी फोकस ता मोय पांगथोप प्रोग्राम मणिपुर अमदी म्यांमार की हिदा की कानबा पांबी सिंह महौसागी अरीबा लायेंग पथाप सिंह अमदी वाना पीगदबा कानबा सिंह युमफम ओइबा नोंगमगी ओइबा वर्कशॉप अमा ngasi मणिपुर यूनिवर्सिटी की कोर्ट हॉल दा पांगथोखरे वर्कशॉप अदु सेंटर फॉर स्टडी ऑफ सोशल एक्सक्लूजन एंड इंक्लूसिव पॉलिसी डिपार्टमेंट ऑफ साउथ ईस्ट एशिया स्टडीज मणिपुर यूनिवर्सिटी साउथ ईस्ट एशिया सेंटर फॉर एग्रीकल्चरल साइंसेस एंड ह्यूमैनिटीज मार्जिंग इंडस्ट्रीज प्राइवेट लिमिटेड मणिपुर नेशनल रूरल हेल्थ मिशन अमदी नेशनल बैम्बू मिशन ना पुन्ना कुसमनदुना सिंधुना पांगथोकपा वर्कशॉप अदुदा वर्ल्ड हेल्थ ऑर्गेनाइजेशन रीजनल एक्सपर्ट इन ट्रेडिशनल मेडिसिन फॉर एशिया पैसिफिक रीजन अमदी गवर्नमेंट ऑफ यूनियन ऑफ म्यांमार की रिटायर्ड डायरेक्टर जनरल प्रोफेसर आंग मिंग इरावादी बैम्बू एसोसिएशन म्यांमार की प्रेसिडेंट डॉक्टर विन मिनी निपॉन म्यांमार ट्रेडिशनल मेडिसिन डेवलपमेंट फाउंडेशन की डायरेक्टर थानतुन मणिपुर यूनिवर्सिटी की एडमिनिस्ट्रेटर जनरल सिंह नचिंगबा मियोई क्याना सरुक याखी मार्जिंग इंडस्ट्रीज प्राइवेट लिमिटेड की एग्जीक्यूटिव डायरेक्टर डॉक्टर अतोम सुनील सिंह ना फोंदोरकपदा म्यांमार लेबा ट्रेडिशनल मेडिसिन यूनिवर्सिटी दा अखोगी लमदम असिगी ओइबा अरीबा मतमदगी चनरक्लबा माइबा माइबिगी अना लायेंग कया चथबा थेंगनरखी अखोगी अमदी मैखोगी अरीबा मतमगी लायेंग पथाप असी अमगा अमगा खंगदोकमिनदुना हेना चौखटपा पुरकनबगी पांदमदा इरावादी बैम्बू एसोसिएशन म्यांमारगा यानाची अमा खुदिक पिनदुना हाइरिबा वर्कशॉप असी पांगथोकपनी हाइखी मणिपुर तसेना थिरु मतमदा माइबा लै माइबी क्या लै खंग हे ट्रेडिशनल मेडिसिन क्या लै अदुबु when we talk about how can we communicate with them we need language अमुचु दरकार ओरेबा अदो ngसाइगी मोहि मतमदा हजे खोइ बामिस लोमबसु हाइबा नते अदिगे खोइ सोलांगले अदो इंग्लिश लोमबा मी थिरेमु इंग्लिश ngang हाइबा ट्रेडिशनल मेडिसिन दंग मणिपुर कना लैरि हाबदना सै यामलबा डॉक्टर सलाम श्याम किशोर नतन अमु लेरमद्रे प्रोफेसर सॉरी नॉट डॉक्टर हाइबा मासु लै मतमसिदा हिंगी मतमजा अखोइ नॉलेज खोइ शेयर तहौछि अदो मोइगा शेयर तौनरगा कमाइना तौबो यागदा हाइजे वर्कशॉप चसमाइना हौजरकनी जिरीबाम डिस्ट्रिक्ट असिदा लाइब्रेरी मरंग काइना अमदी अवेयरनेस वाटपना लाइरिक पाबगी चांग वाटली
Jiribam district asigi Babuparada Saba Loiduna Sangaraba Raja Ramon Roy Library Kanafam Kangdana Mamingi Oinasu Lady Henanga Klibadi Library ama Raja Ramon Roy Foundation Trust ki Makada Saduna Ladyva Library asigi Manakta Library amasu Sajinduna Amadi Loishindana Ladyva asigi Mawong asi Karino Haina Praja Singna Hangli Adubu Jiribam district asida club singna hangduna library bu hena chaukhatnanaba hotnariba Jiribamgi Hilgatta leiba aikhogi Sinlon Lyric Sang Hilgat Jiribam asisu amani Masigi matangda aikhogi Sinlon Lyric Sang Hilgat Jiribamgi secretary Moirangthem Gopal Singh Jiribam district asida lyric pabigi chang asi yamna wadli Maramaduna mafam asida leiriba miyamna hena lyric paduna amadi aphaba chaukhatpa khunai ama oinanaba hotnabada library na chingba chauraba thodang lauduna lakli Masina maram oiraga aikhogi Sinlon Lyric Sang Hilgat Jiribamna angamba thakta honaduna ngasidi aikhogi Sinlon Lyric Sang Hilgat asida Raja Ramon Roy Trust tagi lyric kaya pibiraktuna miyamda paba phanganbagi damak trust pu thagachari Loinana isagi leiriba lam point mari asida karigumba Raja Ramon Roy Foundation Trust na library building ama sabiravadi hena nungai jagani amasung miyamda hena khudong chaba kayasu fangani hairaduna mari leinaba authority singnasu hiram asida mateng pangbiu haiki Makataraduna mahak na hai hauziki mahairoi sing angang singna mobile paiduna arembada matam manghan magi mahut library asida laktuna lyric pahananaba awareness kayasu pangthoklagani haiki sabada amadi lamda masi chapatpada bebe mating pangbinaba amadi library gi sabada changda sentang jing mating pangbinaba koina haije hai kuna mutasu koine lyric pabasi regular panaba mobile game bagi mahutta lyric regular panaba koina dex dancing koina correction tawna monari Mutum Manihar Singh librarian aikhogi Sinlon Lyric Sang Hilgatna Paumi Singh da haikibada matam kuina dagi leiraklaba aikhogi Sinlon Lyric Sang Hilgat Jiribamgi library asi matam kharati thabak tawrudare adubu miyam punna hotnaduna khunai asida lyric pabagi hainabi thamduna hena phaba samasama oinanaba hotnabada miyamna lyric sing donate tawbiu amadi mafam asida lakpiduna miyamna lyric pabiduna hena gyan losing lobiu hainasu fongdoki adubu kitang sapung expansion tawakanda mayam paba matamda nungane mi damakta kitang simbiraga Raja Ramon Trust na piba asum haina mayana su khara donate tawbiraga sha gi leiba lyric sing sha donate tawbiraga na sha sing inda horeba maiba sing do lamjing la ta phibo oina koi inda horeba ngang sing ngi jumbe anui namta halam oiba ekhoina Mani masih dalam yang tanah pada saruk ama jasi hari kami tak lagi mau kena terus lagi. Tha sigi taranipa na pangthokiba The Great June Uprising Unity Day gi thoramda Myanmar dagi saruk yaba lakhiba Manipuri ichil inau sing harau tayam na okre ngasi DM College campus ta leiba MSU Singbu ngasi MSU mayai loisang da pangthokiba thoram aduda MSU UCM Mapi Council Amkil Tami Chingmi Nupi Samas amadi More Jiribam Kasargi Ima Singsu saruk yakhi Phayeng Gram Panchayat amadi State Institute of Rural Development Porompat Imphal Isna punna sinduna cashless digital transaction haiba hiram sida numit humni chathagadaba transaction training course ama mafam ahum haibadi Phayeng Saval Lekai Community Hall Phayeng Awang Lekai Cultural Hall amadi Phayeng Makha Lekai Community Hall da hodokre lamdam adongi miyoi taraga nithoi rom na training aduda saruk yaki Training aduda saruk yakiba expert singna e-government, smartphone, internet, digital payment, Aadhaar enabled system, unified payment interface na chingbada matangda takpitambiki. Phayeng Gram Panchayat ki Pradhan Angom Syama Sakina training asi digital cashless transaction ki matangda khangdaba yadraba singi matangda takpitambina bagi pandamda pangthokpani haike. Thabak thawram ama tawbu matamda Prajana bhap tadragadi ekhoina thabak tawbu matamda yamna awaba ma oibana maram oiraga leiriba praja singsi bhap tahallaga ekhoina any thabak tawram tawrok matamda punna khuchamnaraga chatminaraga hena afaba thabak tawbu ngamba dungba
gram panchayat ama oigani haibagi wakhalonduda sigumba training program asi pangthokjabani mamangda training program adum makhan mayam amadi tawe adubu hujikti internet ki matam oirabanina digital transaction haibasi yamna darkar oiba pot ama oirabanina ekoi sumba training program si pangthokjabani matungdasu ekoina anau balakpa program sing adum ekoi prajada awareness oinabagi damakta koi pangthokjage hena khanjai Sangai Youth Tobacco Free and Educational Organization Asinduna implementation of the tobacco control hiramda nomagi oiba awareness program ama ngasi College of Nursing ki Medical Directorate ki conference hall da pangthokri Thauram aduda saruk yakiba organization asigi President Premjit Thoksomna Tobacco Control A ki Section C B gi matung ina school college ki akoibada makhal amadagi hidak managi polam sing yonbada athing mapiribani amadi Section A gi matung ina chahi tara nipan gi makhada leiba naha singna hidak managi polam sing sienabada athing basu lei haiki Violation tauba karigana gumba mana sigi akoi besida 100 yard ki manung sida akoi besida any tobacco product any karigumba ma sisenam taragadi akoi enforcement team ko akoi CMO na chairman oiraga akoi food and safety ki department su adagi department ko makan mari tawna akoi 7 members haina already form tarwala bani makoina already chalan akoi issue tawna bidamakta everything is ready from the Imphal West district side. Impact of drug abuse in family haiba hiramda district level sport open painting competition among asi DC Imphal West ki complex da leiba Linthoingambi hall da pangthokre District Social Welfare Office Imphal West na RRTC NE1 ga pulaga International Day Against Drug Abuse and Illicit Trafficking gi palan thorong ga mangoinana pangthokpa painting competition aduda maheroi humpurom na saruk yaki Competition asi pangthokpagi matangda District Social Welfare Officer K Romesh na haikibada district level gi oina pangthokpa competition asi dagi makok mathang tarwa sing asi state ki oina amuk thagadabani masina drug sizinabana miyoibada manghalakpa kaya adu khanghanba hotnabani haiki oina drug chai khudingi pangthokpagumna drug ki kenosina akhoi hojik leiba Manipur society sida kaya mangalake haibatugi angang sing hawgaliba youth sing ta kitang awareness ama piba ngamgadra haibagi pandamda khoina ngasi painting asi ka pangthok jabani abuse and illicit trafficking 2019 ge mari lena na akhoina district level da khoi painting competition asi pangthok jabani aduga hairiba painting competition asi gi first second third amasung consolation manga khangat jagani aduga first second third sina state level gi waina koi tang kulumdoida wall painting the saruk yagani aduga main function na mogi prize nung this certificate ke mayam jina koi gi main function chandrakiti hall da tang kuntarukta masi yetok jagani Nifugom doi suba Assam Rifle Battalion asina sinduna ngasi more da leiriba St George High School da International Yoga Day ga mari lenana school asigi angang singda yoga takpi tambikre Thauram aduda school asigi oza sing yauna Assam Rifle personal kaya amasu saruk yakre Masida yoga na miyoibada kanaba kaya ama pibagi matangda awareness kaya amasu piki Paugi maraktatna amuka suhana break amatang lauzari Pulse Fitness Arena, Fitness Unlimited, facilities available, combat cardio, steam room, aerobic, freestyle, dance workout, TRX function, TRX rip trainer, TRX suspension trainer, nutrition, shower, towel service, locker, gym floor, bootcamp, Muay Thai, yoga, cardio, etc. It is also an authorized distributor of imported supplements including Muscle Farm, Ultimate Nutrition, Gaspari, One Science, Granite and many more from Muscle House, India. Admission fee ₹1,000 only. General category ki oina tha amada lupa chanipan, tha ahumda lupa lising aniga chama, tha taruk ki oina lupa lising mari, sahi ki oina lupa lising taruk ka chaunga. Dynamic Movement Training DMT ki oina tha ahumda lupa lising mapan, tha tarukta lupa lising taraga mga, sahi ki oina lupa lising Offer 40% discount for the first 20 members only for Dynamic Movement Training DMT. Kudong saba si lobina bagdamak ngasimak langsin biro Pulse Fitness Arena, Gobindazuri Road, Palace Compound, Imphal East. I quick contact number 9711730877. Amasung 038524411143.
Manipur ki ahanba 24/7 cab service oriba lamjingba cab service na miyang ki seba da leijari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom ki damaktasu akhanaba discount pizari hena kupa maro gi damak contact tawbiyu aikhoi gi contact number 1800102795 natraga 8794613154 ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ www.lamjingbacafe.com Break matungda makataba pau pizari MSU Riambam branch sinduna ngasi Imphal West District ki manung chanba Sagol Tong mada leiba recent higher secondary school da chahi asigi oina bosem mamadi kosem na loba parikya da mak wang na fanglakraba branch asina konba mafam sing da leiba mahairoi sing ngasi harau tayamna okpaga loinana khudol pot piduna pukning thogat khre MSU Imphal West District Committee ki meeting makhada MSU Wangoi branch ki president ki thogai puriba Samson Longzamna Luchingba Kangbu amana thangmai banda leiba children home punya nawa yaifakol hairiba home asida leiriba punna mahairoi humphuromda branch ki executive singna angamba sel puthokna duna chana thakna naba potlam singi mateng pangkhre Voluntary Donors Group Manipurna State Blood Cell National Health Mission Manipur gi senthang makhada ngasi RIMS ki transfusion medicine da e dan tawbagi thoram ama pangthokre thoram adu da miyoi kyana e dan tawki ngasi ayuk Singjamai Police Station gi manung chanba hiang thang da miyoi ama siraga leiramle leikhitaba miyoi edu maitram makha lekai dagi imnam surjit kauba miyoi ama oiramba yai haina thajanari asi bahakchang adu ngasi miyamna thengnarakibani khudakta police ta pau piraba matungda police na lokhatlaga RIMS ki mirem sangda thamkre ngasi ayuk Dimapur dagi lengoi pudana lakpa tata ama Imphal Dimapur lambi paringi all airfield mapada accident thokre laibak phabadagi miyoi amata asok apandi yaukhide adum oinamak lengoi aduna puduna lakhiba aduga loinana san maridi thodok thokpam adumaktada leikhidre hairi National People's Youth Front nasinduna oriented campus ki college ki campus ta u charakaya thakre thoram aduga mari leinana front asigi general secretary Huidrom Langambana malem gi oina mahausa gi khal kaitharakpana maram oiraga lamdam asida honglakliba aying asagi khal asigi matangda miyam amadi haurakliba naharul singa wakhal taminanaba ngasigi asigumlaba thoram asi pangthokpani ngasi honglakliba aying asagi khal asidagi ngakthoknanaba hona haudrabadi tungda hena khudong thiba kaya oirakpa yai masimagna u marangkaina thabagi tangai fadaba lei haiki NPP Youth Front na khoi malem gi na aying asa lakpa adrigi global warming da climate change lakpa sigi na khoi u sar khara thaduna mareng malem gi na kitang sab khotba लाइव से अखोई यूथ फ्रंट ना खितंग तो इस ग्रोथ लेना भी दंगता यूथ फ्रंट में हमना अखोई पुंजन दुना मिगी उसा थाबगी थबक थरम से पांगथोक जबनी Guwahati ngi Nilachal chingthakta leiba Kamakya laisangda pangthokadoriba Ambubachi kumhai mangoinana ngarang numidang pung 8 tarakpa aduaida Bandurgi laisang manakta mangakkaktuna hatoklamlaba nupi amagi asiba hakchang leiramle asiba hakchang adugi manakta lai khurambada changba polam singsu taduna leiramki haina thengnarakhiba miyoi singna hairi Thodok adugi pau hek tabaga police ki kangbu amana changsinduna thizin humjin bagi thabak haukhre amadi siramliban nupi adu kanano haiba khangdokpa asina ahan makhongthang oigani haina senior police officer amana fongdokli Thodok asina maram oiraga security ki section thorang sing kankhat khre hairi
Wangkhem Gram Panchayat ki Ward number 1, 2, 3 amasung 4 da Wangkhem Bazar amadi akoibada leiba Ward Mari gi mafam singda Mahatma Gandhi National Rural Employee Guarantee Act MGNREGA gi thabak suba ngasi dagi haukre. Bharat Sarkar gi Ministry of Rural Development gi makhada leibak asigi mipum khudingmak chahi amada numit samani thabak pinanaba amadi lairaba muthatnanaba gi pandamda paikhallakiba scheme asi kumja lising ani mangada haudokibani. Ngasi Wangkhem da job card ki thabak suba hoba aduda Wangkhem GP gi Upa Pradhan TS Ingo amadi ward member ahumna luchingki. Hauzik amuk sanabagi pau fangbigani. Tentha Khongbal Welfare Association TKWA na sinduna Megi tara nithoi dagi team kuntraga humdoina saruk yaduna haukiba Tentha Khongbal Multiplex Ground da chathariba TKWA Trophy 2019 gi ngasi sanakiba semi final match ta TAM FC Sektana Samphabi FC Sampabu tie break up ta Panjil Taret Tarukta Maithiba piduna final gi damak sem sakre. Trophy asigi final match ta tha asigi kunga humdoida TAM FC Sekta amadi MYDA Mairen Khul anina sanaragani. Kapam Development Club na sinduna ahumlak suba Kapam Cup Invitation Football Tournament 2019 ngasidagi Kapam Public Playground da hodokre. Apunba team kuntra manga na saruk yaduna chathagadoriba football tournament asigi ngasi hodokpagi thoramda Taranipan Suba Assam Rifles ki CEO Colonel Azit Khatrina Athoiba Mithunglen Mayon Apex Body ki President NG Rustam Mayona Akhanaba Mithung amadi Kapam Village ki Chief R Jinder Singh Mayona Thoramapu oina saruk yaki Lupalising Humpuna Ahan Bamana amadi Lupalising Kuntrana Ani Subamana Thamduna Chathagadoriba tournament asigi ngasi Ahan ba haudokpagi match ta Telian United amadi Jyotlang FC sanakibada Telian United na Jyotlang FC bu Panjal manga sinoda maithiba piki. Match aduda Telian United ki mai pak pagi Panjal Singh adu Telian United ki jersey number 38 thangtin lian na match ki ahan bahafta Panjal ani amadi ani suba hafta Panjal ahum mathang dana thangna na chanki. Kanglaipak ki Maira project kya paikhanaba donor ministry na lupa crore chamaga humdra taruk lakh nimfu ga humdoi kai thoragle laingak manungda chayanaba amasung power munabagi wafam leite chief minister video personal kya senjaw paiba imung kya da niyam lana minai gumna sijina duna leiba yaure mori ICP gi film hakthengna na yangsin kre pandam lanai amadi miyam gi wakat ka loina na miyam gi numit singi lusingba singi numit pangthokre chief minister na delhi da chalubadi senyampur ga halakle Miyam na mi pairamba overdraft ki awaba leiraroi. Khalongda paktakna u chara sing thakre. Numai ching gi akoivada pamlo uba yaroi Shyam Kumar. Awang nong popu chawkhat palamda mama ohena bagi damak agrobase industry da mai onsin ma mathau tai Premjit. Kangla Pau lengak manungda chayna ba amata leitre financial crisis losilaba matungda minister gi portfolio amuk handokhiba yai chief minister. Jun 19 thoramda sarugya ba lakhiba Myanmar gi maite sing okre. Sky Hospital da matam kuina thamoi gi lainana naraba ama fahankre manaba chief minister famgi mugda balaite reshuffle tawgani RBI ban athubada hangdoklagani chief minister Thawal district mayai ka bachinja ki mayokta ahongma puraklagani mori gi integrated checkpost yengsinkre Aroibada maroiba pau amukana fangbigani Miyamgi numit amadi chinggi luchingma singi numit punna pangthokre tongan ba project kya paikhatna ba donor ministry na lupa crore chamaga humudra taruka lakh nifuga humdoigi senfam kaithorakle haina chief minister N Birena fongdokre Miyamgi wakat matung ina Thobal district police ki SP Dr S Ibom Chana Luchingba kangbu amana yamlaba yungang amadi yungau fagatkre
Bharat Sarkar ki Department of Commerce ki Secretary Dr. Anup Wadhawana Luchingba Kangbu amana ICP More ki fibam yengsinkre leiramliba fibam ubada asauba pokre. Moirang lamkhai ki thong semjindabagi mayokta miyamna lambi thinglure athuba matamda semjindravadi akanba khongjang lakadauri. Amadi Manipur University of Culture sabagi matangda yanaba ama puraktrabadi university asi sabada athingba piba yauna khongjang lakpa yana leiri. Times of Manipur numidangi pau meeting tabiri basingbu Luchingbina amuka hanna khurumjari.